Jennings nongna semgatpa kiloliter taragi storage capacity legadaba cryogenic liquid medical oxygen plan among si Chief Minister and Viren hangdokre. State asida COVID patient sing lying chathabada oxygen gi awat pa leitanaba laingak asina paikatpa thaurangi manungchana oxygen plan asi semgatkibani. Ngasigi thormaduda advisor to CM Health Dr. S Ranjan Kurai SG MLA amadi LDA gi chairman L Susindro atai Minister MLA Health ki principal secretary Bunlun Mang Jennings ki director Dr. TH Bimo yauna laingak ki makok thongbo official singsu saruk yakhi. More Dalaiba BJP Manipur State ST Morsa ge Vice President J Khongsai ge More Ward number 2 Dalaiba Yumda Sakhangdaba Myoshingna Nongmai Kapsin duna attack tokre. Thawdok adu ngarang numidang pung 10 taba matamda thokibani. Thawdok adu da Sakhangdaba sing aduna Nongmai round ahum mari kapsin ki. Maduda yumgi first floor Dalaiba main gate ta Nongmai maru panbagi mafam sing leiram ki amadi manak adwaida khamduna leiba two wheeler gari macha amasu engine gi sarukta Nongmai maru na panbagi ahoba makhun leiram ki. Thawdok adu da imungi myoi amata asopan yawki de hairi. All Manipur Students Union MSU na sahi khudingi satharak pagum ngasisu kuntranithu shuba mahiroi singi hakkan banumit haibadi Students Emancipation Day Moirang Multipurpose Higher Secondary School da MSU gi firang singkhapagalonena mahiroi singi ihongda thawai kakhraba mahiroi ahumgi saktamda leisu katuna ikai khumnabu utpagalonena pangthokre thoramadu MSU Bisnupur District Committee ne sinduna pangthokpani thoramadu da MSU Headquarter gi State President Haij Salam banan lusingduna tuan balup kya gi lusingba kyana saruk yakhi. COVID-19 pandemic ki ani suba akan masapu marak asida frontline warrior amagum tumba saba khangdana pawgi senfam da mathau tawriba thongju AC gi manungda leiriba pawmi singda social worker seram na kenangasi pawmi singa yum da sangduna sana thanu polam kya mateng pangkhrai hariba mateng asi thongju AC gi manungda leiriba pawmi kunthra rom da pangkhibani. Imphal West ki Adyaksha RK Taruni gi meeting makhada Nauria Pakhangpa Assembly Constituency gi oina sahini pumanga mathaki miyosing vaccine kapna bigidamak vaccination center ma hangdokre isa na sexual aba matamda ta COVID-19 laiset lanthengna bada mai pakan hena Lok Sabha gi MP Dr. RK Ranjan phongdokre ngasi konjeng laikai dalaiba 10 bedded integrated ayush hospital da vaccination center hangdokpa du gi matang da wangang duna MP Dr. RK Ranjan malem gi miyoy ba khunai da landarak ni ba COVID-19 laiset asi isa na sexual aba matamda ta mai pakna lanthengna ba ngamgani. Salin Digital Amadi NR Media ga loinena All Manipur Kidney Transplant Patients Welfare Association ga khusam naduna Sawalban Bijoy Govinda Community Hall da Kidney Transplant Patients singi oiba COVID-19 vaccination gi thoromang ngasi Manipur gi Rajya Sabha gi MP oriba Laisema Sana Jawban hogdokre ngasi gi thoromadu da Salin Digital gi producer Panjobam Lanajit MP gi nominee TH Sarachandra Ronel Hongkom Amadi NR Media gi mapu NR Rajesu Saruyaki. COVID-19 gi ani suba web asibu lakshinaba laingakna curfew gi matam sangdokibadagi thabak suraga hate saba imung kyadi khamthengna ware asigumba awaba imung kyagi awaba sikhara doirabusu kokna ba haiduna lamding WhatsApp group lamding Thobal district na ngarang amading asi lamding elangbam laikai dagi lairabagi pankhai makhada leiba imung kunhumdoi amadi lamding laisram laikai gi yumthong kumapanda nongmoda sangdraba yadraba polam kya yenthokre. CBSE na loba class 12 ki examination yaithopio haina lakpo wakat ama thasi ki kunthra mathoi da khanana ba Supreme Court na matam lepkhre advocate Mamta Sharma na thangal ki ba wakat ama da Central Board of Secondary Education CBSE amadi Council for Indian School Certificate Examination CISCE lisingani kun mathoi gi batch ki examination cancel tawna ba yathang ama pibio haina lebak asigi khwaidagi wangba court asida haijaki Kerala dagi Tony Joseph ko ba ojaman su CBSE na loba class 12 ki exam si cancel tawbio haina court asida wakalakhi Justice Singh AM Khanwilkar amasung Dinesh Maheshwari gi bench amana wakat sing asi tarba matungda thasi gi kunthra mathoi da khanana ba while hikibani. Quit India movement no tax movement yauna British ki loilam lainga ki mayokta sanction ki ba iho kya da saruk ya ki ba freedom fighter sorok haibam churachan maitei gi sahi chamaga ohum surak pagi mapok kumun thorom ngasi lamboi khonang khongda leiba freedom fighter asigi masanupa Dr. S Ibom Sagi yumda pangthokre.